power amata supi daba adu isa yauna cycle thawdana adi kilometer yankai tare thawraga narol puning thawatpa aina propose over paisabuna pirakhi daba aina mitu da khangi corporation gi chairman ai oibagi mathau ta di tang kuma thoida tourism corporation gi adi daita lauraga sangai festival hangwe G. Kishan Reddy, Tourism Minister Lai. I Pambam Pangdi, I Manning the Pump. Adamadamdu the Tourism Geek Commissioner, Director the Ingapi, Siamen Matak the Kokalo. I will Kungo in a Bogum Toki. Adu a single express Pivagi, Kodong Sabaimon the Lakiti, Miam among the Yon Bogum Toki. Next day, Tanguni Toida, vote. Aina guest of honor warga governor na chief guest warga matamdugi Sri Honorable Governor La Ganesh mana oidana aduga Resign Honorable Shyam na tawda aidi matamdu da wa mani da war sungang na ba kauthora kadra na khallaga ai kauthora kili matamdu da governor na aingon na hangi Shyam kai yore wa ngam de aina khumgi ngangan ningda ba male ngangan dre yam ai kai su kai ge nadana unchi je sumaina adi yam insang miam mamang da phangboi na thokwa kai su dai da pi da ba dai da sina da ba sumba department amagi chairman oina ai gi ijat yolaga leiba adui mathak da tourism gi thawak honorable MLA sina magi kendra da pangthong ningba aina kai su mating pangmo ngam da ba aduga corporation gi chairman ni haidana aigi kariya kata state ki kendra gi mayam amana festival la pakanda kai mamatang tawjage haibada aina tawungam gi dawa aduna sumba title laitaba chairman gi corporation gi chairman oibase ai ngasi dagi ai toksera kiela ai haiba resignation letter si ai ngaki matung namari office da yauragani. Dear Sri N. Birenji, I tender my resignation from the post of Chairman Tourism Corporation of Manipur Limited, as I have not been assigned any responsibility as a chairman. I don't know, I show it all the Pijare, Tuxarake, Aduna, Aroibada, and the Shumba, Hamama Pai Ragasu, Party Tabak, Atuga Manipur Prasari Tabak Hanasu Tauragalai, Kenri Tabak Sindi.